खुमजरे ISTV पाउमिंग ताबिरब सिंबु नौरिबम फिलिप्स न तराम नोकचरे अहनबद मरुबे पाउ स्ट्रीट वेंडर्स सिंगना फमगे हरबदी लमफेल नत्रगा अतोप मफमदा मार्केट सेट चीफ मिनिस्टर न सागे हरे असेंबली दंगसी लुपा करोड़ चमापन कुमापन लाख मरफुद्रा हेनबगी डिमांड मंगा पास तौखरे चाही यांकई की मतंग मणिपुर लेकंगला ओरक याय हाइबगी नुंगनांगबा MLA इवोल्विना होंदोखरे अमदी जाइथालियू रेप केस की राय जून कुमंगादा लाउथोकलगने हौजिक पाउसिंग संदोकना पिजरे स्ट्रीट वेंडर्स सिंगना यारबदी लमफेल सुपरमार्केट नत्रगा अतोप मफमदा टेम्पररी मार्केट सागे हाइना चीफ मिनिस्टर ओक्रम इबोबी सिंगना हाइरे Opposition लुचिंग MLA आई इबोनविना स्ट्रीट वेंडर्स सिंगी मतंग दा पुकलकिबा कॉलिंग अटेंशन अमदा चीफ मिनिस्टर ना पाकुम असि पिकिबने MLA ना मोशन अदुबु पुकलदुना सोरोक मताई दा फमलिबा पोपम फंबि सिंग असि रूरल एरिया दगी इमुंग मनुंग पुननबा वाना होनजब मियोय सिंगाक्तने मखोय सिंग असिगी साफगदब लमफेल सुपरमार्केट एरिया नत्रगना अतोप मफम अमदा टेम्पररी मार्केट सेट साबिरबदी हेना कानगनी हाइबो वफम थमके कॉलिंग अटेंशन अदुगी पाकुम पिरदुना महूत की चार्ज पूरीबा चीफ मिनिस्टर ओक्रम इबोबी सिंगना स्ट्रीट वेंडर सिंग असि स्टेट असिगिद नतना नेशनल गी ओइना अचौब इशू ओइदुना लाक्ले कैथेल अहुंगी अकोइबदा मखोय फमनगे हाइबदा कैथेल मनुंगदा फमलिबा लाइसेंस पाइबा स्ट्रीट वेंडर सिंगना अकनबा वफम फोंदोरपलै मखोयगिदमक्ता अहांगबा मफम सेंदुना थमलबसु सोरोक मताइदा दुमक फमजिनबगी चनबी असि लै मसिना ट्रैफिक सिस्टम दा चाउना अकाइबा पिबदा नतना लंबी सोरोक सिंग मोसिनहनबदा अचौबा पोलममा ओइरे मखोयनसु यागनी हाइरबदी लमफेल सुपरमार्केट एरिया ओइरबसु नत्रगना अतोप मफम ओइरबसु टेम्पररी मार्केट सेट सागे मसिदा मरी लेनबा MLA सिंगसु मतेंग पांगबियु हाइबो वफम महाकना फोंदोके ngasi sathagiba manipur legislative assembly gi session da lupa crore chamapan kumapan lakh marputra henbagi demand manga pass tawkre demand sing adudi medical health and family welfare services labor and employment environment and forest community development and NV IRDP and NREP amasung public health engineering gine demand sing adugi policy cut motion pukaladuna opposition leader oiriba MLA Dr. I Ibon Bina Manipur gi forest sing ase kanana control tawre hauriba upambi sing asina kanana control tawri hain hangladuna Manipur gi forest area asi leptuna hantaragle mamang de yamna pak charum labasu ngasidi forest area asi square kilometer satret kuntrarong kaktamak ngasilakle state asida forest pixel lakle haibiyai umasing hantarakle masigi followina ising ningthina fangjilaktre pibam masida adumak chatarabadi chahiyan kai gi matungde manipur lekangla oirakpa yabgi akibelere masidagi kalongna no bugi damakta manipur sarkar na thabak pakat aningi fongdoke singi lamda leptana u yantat libasi thinge harabadi chingmi singi punsi mehing fagaranba mathoktai madugi damakta scheme sing hogdoktuna chanahanba kanagane manipur da forest Oxilaklibasida Armed Forces Special Powers Act na chobumateng piri ekasigi makada singi lamdam singda army amadi security force singna lainana ba mapam semba amasung security reason ni haina umang koktokpa u yanba amadi lamai thabna chingba kya satharklibasi thengna ba honna ba fai haike magna makatana ising milliliter dising majamri rom nong churibalam da masida ising ningtina phangda ba haibasima ground water harvesting gi thabak paketabadagini masina maram oiduna lainung da laiba water level nemtharakliba asi kudong thiningai ni hiram sing asida sarkar na myeng changba chungani haike policy cut sing aduda saruk yaraduna ke samthong kendruge MLA elibom chana phongdokibda manipur rural area da di lairadana urban area da fawatang na ba ising ningthina phangdre hiram asigi matang da policy ama semna na ba mahakna chahi tarama thoigi mamang da policy semna na bamri laina ba singi pungning sing sinkre adubu ngasi fawa thabak oina pangtok tri phongdoke Hauzik assembly session oibana mamangda ising phanglam drabusu hauzik pung ani romdi nomgi ising piri ising gi taxu chahi ani punsil laga lakpa yauriba asina chingba sing asi yangsin ba chungani ising su miyamda phangansi taxu khongotsi Imphal area da laiba water reservoir sing asi crack chatpa phawba yauksil lakle minister galoina na yangsin minasi haiba wapam hak na thamke Umurok yonbi jaitali ubu ijat mangan bada chenaba miyo mari cherak pinanaba court na June mapalda raita akraba matungda ngasi sentence hearing pangtongnaba district and session judge Manipur West ki cherap laiba court makoi mari puthokre adumoinamak rape case asida chenariba Kennedy gi ukil S Chamacharan laktabana maramoiduna sentence hearing loinaba pangthokidre
lakliba tang kun manga da makoi marina fangada ain gi chera kadu court na lautok lagani haina prosecution director Tes Kumar na phongdoki sentence hearing tathabu almost loire ado khigi prosecution ki side te khoi maike de ki makoi na toriba crime do chumnagi rape nate nupi am da rape tawu nate rape tawna bu hona bada ubi ba chaibi ba nongoi namba robbery lut tawi ba mayam yawbunna ayan sing makada aidigi am maximum punsi chupaho dandi pibi wa na khigi prosecution ki side ki court submit tawre ngasi tongan mafam singda drive chatabada sasinaba election gi card amadi driving license kaya phagat pangamle haire wafam singa si kesam patul laiba desam gi office to pamising unaba amada joint committee on inner line permit system Manipur students wing gi convener and angambana phongdokibani pamising unaba aduda magna makata na phongdokibada district singi lairiba dc singa domicile amadi residential certificate pibada ningchina verification tobiyo amramda district transport office singasu driving license pibada ningchina verification tobiyo haike magna makata raduna municipality gi jaga singda license faidaba non local hawker singasi municipality gi authority singna miyeng changba chungune amramda ngasi tile da laiba industry and training institute student wing na visit chatpada meetop nifal tongan ba trade sing the ming chananaba form thazil number tengre state ki oina leriba kota da mitop sing na changba yaroi karinguma tongan ba lamda ming chananaba thengnarabudi hariba matik chab action lokat kin have wafam phongdoki Industry and Training Institute Imphal West ITI Center da yengsilloba matamda mapalam da gisangsalakpa mitop sing na tongan ba hariba ITI da hangiba tongan ba trade sing electrician electronics amani diesel mechanic ni singba tongan trade singta nampu sapu tawrakanda masada document amata Manipur da lai haibagi document yaudana haiba form sing thazal lambi thawong sik paidai laibak thibani haiba form sing ase thazal lanbo yaroi ming chalan basu yaroi haiba se akoi authority da akoi hokam sami amadi masigi mayokta Manipur da laiba tongan ba institute amatana aikoi gi phangjiga da sathung profession course thamam singda mitop na laukidana ba hona biyo amadi laurapa taraga sumatu atu matamda isuning tanaraga makatana taruk nabagi dugumba wafam adu section torang to lakhot biyo haiba se student wing na lebak ne amna thamja Prime Minister Employment Generation Program PMEGP ki makada district singi decision na chairman oidana task force committee semduna lising ni supna mapandagi lising ni supna tarani thaifawa beneficiary sing khankre beneficiary sing asigi loan gi sen form pitok tringaida amukanna beneficiary sing kanana ba anoba loan gi form tharakliba si tawigano haina all Manipur PMEGP beneficiary committee ki president Salam Rohendrona hongdokre ngasi Manipur Press Club ta pangtokiba pamising unaba amada mahakna makata raduna hana khankraba beneficiary sing amukana nauna apply to haibasi yaningde hana gi beneficiary sing asi loan piraga anoba sing gi amukana form thabiyo loan fangnana ba honaba lupa lising kontra dagi umpu pawba sangkrabani phongdoki matam kuina ka thadan leibse hojik ka chare adu hojik ka char matung jida mu siang chini sing che ma khoi sakthung sing phangom thokpa sing che pi dana hojik lairi ejen na chingba kayama MLA gi nominees na thadokpa sing ejen na chingba mayam sing asina sigumba kaya khoi tahoidaba mal practices tahoidaba kaya ama toiba sing che ai gi thongda kanuma forum da amadi court ki mateng laurga hariba tahoidaba tawba sing che makoi da dandi phangai oi haiba se makoi nasu khangbam thoi aduga mase koi care of development committee na jo makha tabada sigumlaba koi gi agency na nga kadaba niti niyom sing PDS control order 2001 na sing sing che nga tadana ka hena lairba paja sing gi sakthung matuna lairabadi ain gi mateng lawra Ramlal Fall Higher Secondary School Sibu Nupi Kaktiki Oiba School Ontong Nana Bahonabada Nupa Nupi Puna Tambayaba School Engadabani Haina School Asigi Student Union of Fongdokre Nupi Sing Kaktiki Oina Ontong Nana Bahonara Clubdi Union Asina Yabangamloy Haina Ngasi School Asida Pangtoki Bapami Sing Unaba Amada Fongdokre Tung Koina Chanagadaba Policy Paikat Aningi Haina Union Gimio Singa Fongdonarke Nupi yaning marabadana koi ni ori mi hosing mai out sa ga mo so ni ni ko na ga yana ko
ꯍꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯔꯤꯕ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯕ ꯁꯨꯡ ꯉꯝꯃꯣꯏ ꯑꯗꯩ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯃꯣꯏꯅ ꯍꯣꯡꯒꯅꯤꯅ ꯍꯥꯏ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯤ ꯁꯦꯛꯁꯟ ꯂꯣꯏ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯦꯛꯁꯟ ꯍꯧꯗ꯭ꯔꯤꯕ ꯑꯗꯣ ꯁꯦꯛꯁꯟ ꯍꯧꯕ ꯑꯃꯁꯨꯡ ꯍꯧꯗꯕ ꯑꯅꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯌꯥꯝꯅ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯍꯣꯡꯕ ꯁꯨꯡ ꯉꯝꯃꯣꯏ ꯁꯤꯅ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯁꯨꯡ ꯉꯝꯃꯣꯏ Wagwai Kendra 4/5 polling station gi BPL gi makada pigadaba PDS ki polam singa si agent singna chada humpu hena kakle haina ngasi Kairak Wagwai Development Committee gi myo singna pamising la phongdokre ngasi top lerakta pamising unaba amada BPL gi card pai ba myo singna phongdong nakibada tha gi phongbam thokpa cheng kg kuntra manga si cheng kg tara manga khakta low haina khangalakle masi maram chadba agent gi thawng ni haina phongdong nake committee gi secretary Premna agent singna tawning bamong da thabak tawram sing asi pangtokli basi mari leinaba singna atubma tamda paikatrabadi akan ba khongjang changsilagani phongdoki agent na chingba mayam sing asina sigumba kaya khogi tahoidaba mal practices tahoidaba kaya ama tahoiba singche ai thongda kanuma forum da amadi court ki mateng lauraga hariba tahoidaba tawba singche makoida gandi phangai oi habase makoi nasu khangbam thoi aduga masi koi care of development committee na jo makha tabada asigumlaba koi agent singna nga kadaba niti niyom sing PDS control order 2001 na chingba singche nga tadana ka hena lairaba praja sing gi sathung matuna lairabadi ain gi mateng loroga Singjamai Waikom Lekai dagi Nomai Kapam Ibom Cha Koba Mio Yama Chatkiba April Tang Tara dagi Mapam Kangdana Mangkibadu Ngasi Pawati ba Kangdana Lere Taudoka Sida Chenabani Haiba Mio Yani Singjamai Police na Fadan Jail Thamjin Krabasu Ibom Sagi Mari Makongdi Ngasi Fawba Chapsana Kangbang Amdri Masigi Matangda Miam Geba Kongjangama Paikanana ba Sem Sakre Hari Kwakatel Laisram Lekai Dalaiba Iraima Seva Association National Rural Health Mission ga kusam naduna ngasi Iraima Seva Association gi sanglemda lemna layang bagi kemama pangtokre National Rural Health Mission gi mobile ban anina saruk yaduna Satakiba lemna layang bagi kempatuda X-ray lawba blood test tawba ultrasound yauna tongan ba kudong saba sing miam da phangan ke Iraima Seva Association gi president angawna phungtokibada nupi angang sing asi Lamdam Adumgi Oina Mui Singna Hospital Tana Chatrabasu Ana Layengi Kudong Shawa Fanganabagi Pandamda Free Medical Campus Pangtokpani Haiki. Poloi making, cannon bamboo amadi block making ki matangda numin ini chupna chathakadaba EDP training program ama ngasidagi hotel Nirmala da hogdokre Development Commissioner Handicraft ki miyang makada Parvati Weavers and Artisan Cooperative Society na sindra pangtok kiba training program aduda Art and Culture ki Director Dr. K. Sobita Society ki Secretary Sunita amadi Commercial Industries Department ki OSD Handicraft S. Birendra Additional Director DC Handicraft Roli Bari Simna Chingba Mukia Susaruyaki Wangang Kipsina Pongdona Kibada Subanomagi Henebi Laiduna Sakon Anaba Hona Minasi Handloom Producing Asi Hena Magun Lainanaba Hona Minasi Haina Fongdonaki My Mato Woman's Amam the Karate is at the Lea, the Hositi, Amadei, Amasidopa, Amadei, Amasidopa, Kanantana, Timberlake, to Madame Dirty, Asukabati Guaraxi, and the Ines Hamakosi, I, Yunasi, Messias Aviati. Sanaroi Singna Sang Level Licensing Amani Haina Kaliba, Kumalampak Sports Complex da Natabali Chalamani Haiba, Nan Manipuri, Nupanupi, Ani Ngasi, IRV Amadi BDF K, Personnel Singna Pare. Taudo Singasi Yupung Tara Matoirum Tab Matamda Tokibani, Security Personnel Sing Amana Fongdorokoda, Makoi Aniasi Ngasi, Olympic Babangi, Awang Deleba, Ibudogi Licensing the Sangi, Queen Tolok Manda Budagi, Chingaduni Yanglubada, Pibam Kaina, Ledam Kibani. Farba Makoi Ani Bihar Amadi Silchar Dagine, Farba Nupa Adu Tangal Bazargi, Major Kuldagine, Aduga Nupi Aduna Pauna Bazargi, Kakulong Maya Dagini Hari. Laumi Singna Apabamakalgi Podi Sing Taraga, Chatok Laina, Pudona Nanaba Pandamda, Rastriya Krisi, Bikas Yosna, RKBY, Gimakada Nomageba, Training Program Tawal Mojing the Pangtokre, Taramada Mojing Gram Panchayat Kifradan Muhammad Ali Hassan, Ye O. Gyaneshwar Amadi Atay Mukyana Sargyaki Agriculture Department gi EO Dr. Priyo Bhattana Laumi Singna Matokramna Chatok Marang Kaina Putokadage Haibigi Matangda Kangan ki Pradhan Ali Hassan na Resource Person Singna Fungdong Nakiba Wafam Sing
farmers sing na ning thina loksin duna kana ba phangna na ba honna gadabani haike ts janechona department of faculty batabak thoram sing asi mai pangna na ba lomi sing na honna gadabani haike ngase ayo pung mari makaram tabma tamda Imphal Police Station ge manung channel ba kumalampa ki yudo hostel manakta nupa ge asi bhaksha ngama leramle masak maming khangna na ba police na rims ki mok ta thamkre lukham mamadi laibaki sarukta karigumba posakamana sukibagi dakpam lerami Imphal East District ki yamna maru ebalambi ma weriba sanjen thongdagi konung mamang traffic island fabugi lambi gi sarukhara pibam yamna fatre lambi asigi puriromba khongnang khongdagi na traffic island maya fabugi makarom thangba lambi gi saruk singda acho choba kom kya leibana lambi chatok chasinda miyamna khudong chadaba kya mayoknari lambi asigi nakalda leiriba dukan family bam yoi sing amadi yum singdasu awaba kya thengnari maruina lambi asigi pibam sokchil lakliba asi mapam asigi drainage system fazana sembidabadagi oigani haina manang nakpada leiba miyoi singna ISTV news da phongdong narke hari balambi asi fogduna chief minister amadi works minister masa fauba jenimski semgat sagalliba sing asi tatani yangsin bachalibani amramda palace compound da leiriba govindaji temple MFDC Bagachandra often year theater na chingba mapam singda miyamna lakpada lambi asi fogduna chanaribani haba wapam phongdoke Imphal Municipal Council ge ward number kunma thoige ward development committee na ward asigi manung delaiba organization kya ga kusamnaduna ngasi mafam kya de anti rabies hida kaptokre committee asina veterinary department ga kusamnaduna Eastern Students Club wall angom laikai amasung nongpok inkol makha laikai da huising hida kaptoke councillor omesna hui da gitongan tongan balaina kya sandorokpa tingna ba committee na paikat patabagasi miyamna mating pibiu hojik tongan ba huina chikpadagi miyoi kya laikidabagi wafam leiribani haba wafam mahakna phongdoki superfine da diamond amadi urea har yaure haina ngarang ISTV news na khanana sandoki ba pau adugi makatarak poina Imphal West ki food safety na thabak paikalakadori masigi matang da Imphal West ki food safety officer yumnam saitejit ka akhanana unarubada hairiba poyan yaure hairiba superfine cheng makatana laboratory da test tongna ba sample lauragani State asiki oina leiriba food testing laboratory Imphal da hairiba cheng asi test ogani maduda result phangba ngamdrabadi reference laboratory oiriba Pune da leiba left amada amugana test tongna ba thagani madugi matung tabada che nabal leirabadi Kolkata da leiriba notified laboratory taruki manungda amada thaduna test ogani phanglakpa report ki matungina tongan ba ekki makada fine thien naba amadi dandi phangani haba phangdoki Positive team jing koi semjaraga pau pizza kare alarwaina aduga mkoine result tu phanga matungda kari ma ki excel lawgadaba kari penalty phangada ba haibni chingdusu adu ek and the rule jing matungina masi koina koi gi mathakta leibo officer sing either dente officer sing na launch tawani adu commissioner sing na masi prosecution si sanction to biro matungda trial tawani trial tawno bi namukta su koi haji yakana appellant tribunal sem na under process lei adu award pa appellant tribunal lengi award pa presiding officer executing officer ne ching ase notify to walo du sing ase thong so yang kan ase government so hanai ISTV gi sarukam oiriba mass cable thawal gi maruiba optical line hauki jun gi tang taratruki numidang da sakhang da sing na thawal athopam gi PWD mamang da kakta lamle masina maram oidana network asina kon ba mafam sing da ISTV gi thoram kya yengan ba phangan kide main line asi wangjing khongjom kaksing kuno amadi langmaidong na chingma mafam sing asida piriba yamna maruiba line asiguma miyam gi thabak tawriba network asigi line toina kaktuna miyam da khudong chadaba kya tholiba si matungda thon bidana naba mass cable namari lenaba singi puning singsile Manipur Minority and Other Backward Classes Economic Development Society Manipur Sindhuna Bharat Sarkar ki Ministry of Minority Affairs ki makada piba post matric scholarship merit cum means based scholarship amasung direct benefit transfer gi matang da online scholarship management system gi workshop ama hotel Imphal gi conference hall da pangthokre workshop asida Ministry of Minority Affairs ki director Lucas L Kamswan MOBC Manipur ki director KS Dinesh Chandra Susarga ki Ministry na packet libe scheme sing asi fazana packet pangamna na batongan ba awareness program kya packet pa darkar oi haina director Lucas na phongdoki scholarship asigi applied tawriba mairo singna other natragana
EID allotment number galoina bank account hangdong na ba appeal toke handak Manipur sarkar gi cabinet na warep law kiba loina cancel tokraba MBBS BDS entrance exam gi matangda makatana cancel tokibigi maramamagi matangda amapiduna leire haina Manipur MBBS BDS entrance parent guardian association of Fungdurgli atumatamda cabinet parkya pangto hari Sahi kuntraum doirom surabi sanasam ningol kangabum ongbi prema kobi nupi matha sigitang taramarigi ayupung taruk makarom ta matamda mapam da satkani haina thoki badagi hojik pawam phum khangdana leire nupi asi fut mangarom wangi masapai mamai sangi kulei kuchuni magna thoki matamda asangma machugi fane kama setki angang ba masung amubuna sangna chenba furitama litki kanaguman nupi asibu thengna birabadi maki mapuroiba kangabum ranjit lamdung mamang lekai natragana manangnak pa police station da pau pibio hari lamdamasida drug ki watok loisinge harbadi puksel sangba political will amadi commitment leiba lenga kamal leiba mathok tagni haina amadana fungdurgle lising ma chamapan humudra gi angan ba sharukta miyam da yugi checheng ka hena pibadagi nisaban thorakibani masigi matungda lising ma chamapan marphum mapan da dry state ni haina lauktoki loinana lising ma chamapan maftra da liquor prohibition act chatna ba hoki dry state amadi act asi chanaduna laklabasu status da yungang marang kaina fangli yungoksu mafam kya da sungli yoli haibasi mipum kurimang na kangnara ba wafamni wafam asiga mari lenana handak chief minister na house da dry state ni hairabasu thongal khuding yu fange security force amadi exercise na fadna mangal labasu mafam kya da mamal wang na yonari haina thamki chief minister gi wafam asi munna khallurabadi dry state lokthokpana fagani haibarom da hena naksin ba mali hari chief minister gi ahan batam da dry state lokthok number thorang tauki balaikre matamdu da lokthok pa yaro habagi ihau lakpadagi handoki bane landam asida dry state ki one thok laitri basi usually ba singnara thakli ba singnara natragana lenga gloi asinara haina amadana hanglakle state asigi fanabani hairi badi lenga kasina karigi mating fudoktana dry state mafung fana ohendori bano hauzik tawri bamong asidi dry state amadi prohibition act ki maningda yu yola libya singnasu sendong yamna yonanaba amadi thakliba singnasu tangna leiduna thakba thingadori ba exercise amadi state force singnasu tax sauna launanaba oina tawri excise department ki oina chahi ge report pibada yugi statement loinana lupa crore asuk yobangam ki haiba khakta natana yungang yolamba amadi yungo lana sungba yonba asuk thingkre haibagi report amata udre atei security force singna su adumangai kare ningtina mathok toba police officers singna yu faduna manganban natragana ayamana yu yonfam singda sangduna fongna paisa loba oina tawi oiriba pibam asida fana akanba ek chalairabasu yu amadi drug thingba oithokani thazade sarkar sina pukchel sanglabadi political will amadi commitment lairabadi dry state amagi mapung faba one tok chapchana laigini hari Manipuri theater amasung site gilamda singthaningai oiba kudol kya tamlamlaba site kar amasung lila iba saknairaba site busan sarangthem bormani jungi tang taratreta masagi mayum chanam pukri mapal laikidre mak masagi chahi mariputaruk shure mak ne hingligi matam da tongan tongan ba maming chatlaba lila drama amadi film gi script kya iramki maitai singi aruba umanglai oriba kongba laithong fatfam amadi sajibu laikhun funfam maya nakna BCI gi church hazina ba honor clip thong asigi matangda atopagi maruoiba adu yengbiraga tokna ba umanglai kanba apunba lup ukalna hari torokliba thong asi lanai mi kharagi interesta liningi chet na ba watok thon na ba honabani haina lawi Manipur sarkar na su hiramasita yengbiduna thabak packet view haiba wafam phongdorakli ngasi Manipur da thon ingdaba thogdo kyana leiba kang khongchariba misimina nangliba si lai harau da chanaramba chana kanglon singasi mangsil lakpadagini haina Manipur gi ningthau lesema shana jauna phongdokre wafam asi ngasi kwakatel da ibudo nongsa ba harau bugi thoramda ningthau lesemba chana jawa yauna lakpada mahakna wafam asi thamkibne
Ningtauna lakpada Kwakitel Bazaar da masing yamlaba miyam amadi amaiba amaibisingna laisol tinsol tawdana oki tola taraba singu yokat paibase Congress ki pandam ne haina MPCC gi President oibidana tana Deputy Chief Minister Oriba Gaikhangamna phongdokre ngasi Congress baban da pangthokiba AICC gi Vice President Oriba Rahul Gandhi gi nifumda isuba mapok numit taramda wafam asimak na haikibne taramadda Manipur Mahila Congress ki President M Rani Sena MPCC की वाइस प्रेसिडेंट सगोल सेमा चौबा तीमंगी बाबू MLA वाई सुरचंद्र अमदी पार्टी की मरुबा मियोई क्याना सरुया के नमेरसिगा मरी लेनेना मंत्री पुखरीदा लेबा नेटवर्क सर्विस फॉर कम्युनिटी पार्टिसिपेशन चिल्ड्रन होम द चतुना चेंग हवाई चानन बपोलम अमदी लुपा लिसिंग तरा मतेंग पीके वाइस प्रेसिडेंट सगोल सेमा चौबनसु मा की माइकेदगी लुपा लिसिंग अहुम होम द मतेंग पीके Deputy Chief Minister Gaikhangamna Tolaba Tarba Singbu Yokat Papamba Congress ki Nahawariba Luchingba Rahul Gandhi Asi Congress Kaptiki Luchingba Natana Lebak Asigi Matik Chaba Nahawariba Luchingba Amani Hana Singtaki Chingba Center se Yamadar Kale Asigunda Chen Chawba Chen Chawi Nakoi Gumba Miyoi Kaya Manipur so Topra Kana Lejadraba Angansi Miyoi Singa Mati Pangimasi Manipur Sarkarna Ramlal Fall School bu Nupi Kaktigi Oengani Haiba Ware Fadu Auzik Tamliba Mairo Singi Yanglaga Handok Pinanaba Apil Torokle Ngasi School Asida Pangtok Kiba Mairo Sing Laikai Club School Asida Tamlamba Mairo Ozawe Ramba Singamadi Tongan Tonganba Mui Singyauba Mipamamana Nupigi School Onanaba Sarkarna Lokolak Liba Toramu Yaning de Fungtonaki Amaramda Class 12 da Nupa Macha Tarani Tui Kakleba Ramlam Palda, Nupi Masa Singming Chananaba Honoriba Si Sharkargi, Torang Asibu, Mui Karana, Mairo Nupi Singbu, Tamandana Naba Honori Haina, All Manipur Government Higher Secondary Lecturers Welfare Association of Fongdrogle. Wangjing Bazarda Ngasi Pripak Progi, Mio Yama Tobal Commandugi Tim Amana, Tiumbagi, Tabak Chatabda Fare, Farba Mio Yadudi, Siram Prem Elias, Bam Singh Hiro Part 2 Talk Jom Lekai Digin Hari Hozik Sana Bagi Pau Mulobirasi Nasigi Sana Bagi Pau da Sam Khangembali Nasinduna Luang Popo Cricket Stadium da Chatariba Brazabihari Paul Amadi Gobil Paul Memorial Cricket Trophy King Asi Sanakiba match the crowd Kamnam Bazarna Tau Tangi Banbu wicket Mari the Toykre match Aduda Crowgi Joy Chandrana man of the match Taki Malomgi YWC ground Chatariba NG Samu Memorial Veteran Football Tournament King Asi Sanakiba Ahan match ta FC Infalna Farmbu goal Ahumamada Maitive Pikre Famgi goal Adu Rendro na Chanke Amuromda UBSA Lilong Sajing Amadi FVWA Mapal Kangjebung Ani Sanabada goal Amamum Chanaduna draw Chatke UBSA gi goal Adu M Sagar Nachanki Aduga FVWA gi goal Aduna Rajan Khangam Manachanki Youth Award listening is Supna Tarani Taraum Dugi Bishnupur District nominee Khananaba now Riba Amadi voluntary organization Chingna Tasiki Tang Contra Fabi Manunda District Youth Affairs and Sports Bishnupur da Pising Dabni Hari Award as National Development Amadi Social Service da Sinkaninga Weba Tabak the Washing the Youth Award Asikidamak form Pislaku Yagani Hari Amfagi Miang Makada Manipur Development Society MCS na sinduna Satarak Patha Nigi Residential Football Development Program gi Sarukamoina Australia gi Football Course Milan Milo Beno Bigna State Asigi Kangalaba Footballer Kuntrada Anova Technique ya Tambiduna International Level gi Footballer Sing Oina Nabakana Honore Kumalampak Sports Complex ta Leriba National Sports Academy de Chatariba Coaching Program asida Kangalaba Footballer Kuntra asida England gi coach David na Tha ama training piba loikraba matungda Australian coach Milan na training makatana pikibane state asigi maming leiraba tongan ba club sing na khangalaba footballer sing asiga sananduna makoi gi talent amadi performance sing asi changing tori
loinana ngasi neroka gi team amadi aba Ketrigao team ga sanan bada footballer contra asigi performance ta Coast Milana apen ba phongtok pagalonena makoi gi soikiba kaya adubusu chumthokna naba honaki Australian Coast Milan youth ki footballer sing da takpi tamibada yamna experience leraba adugumba course amane markna youth ki team gi course oina under 19 amadi under 20 gi Australian gi course oina World Cup anirakta Serbia roba course ni football gi jagata maming leraba laibak sing da course oirure markna cheolani coaching pirakpada sanar sing asigi improvement yamna lakle haiki makatana milanna makoi hena experience exposure amadi match yamna sananaba tangai fade coaching na ngang balawba loinana honaba kanba tangai fade habu wafam su markna phungdoki a lot of training, a lot of hard training. I think the attitude of the players and the coaches and all the support people here is first class, fantastic. This facility is very good to train on. I think one of the very important things that we have to do now for these boys is to give them more experience, more exposure and more matches. And that's what we've started to do. We're giving them now full matches, not 30 players play over 80 minutes. Now 15 players play over 80 minutes. And I think it's very important. They need more exposure to football. They need more knowledge of football and more football understanding. But I'm very happy with their progress. Very happy. I've been here for 2 weeks and we've come a long way in 2 weeks. So hopefully in another 2 weeks we can improve a bit more. And maybe coming here like this intensively for 1 month, it can show some of the players that if they work hard and they're prepared to listen and learn, that they can maybe make progress, because football is the world game. You can go anywhere in the world and play football and make money. So, but I think there's some good prospects, some good natural prospects. We need to be shown how to dribble and where to dribble. But no, okay, I'm happy with the progress. Nasino mungirba ingasagi pau pizeri. ICR Lampel Fatiki Panga Pawi Metungina, Nasigi Quaidigi Saba degree Celsius, contra the Smik Taru, Quaidigi Ingba degree Celsius, Kunito the Smikahum, Nungchitawi Singmanel Gichang, Ayukta Chada, Marpudra, Nunkildana Chada, Humpumdoi, Nung Gichang Nil. Hosig Aro the Morebe Pau Amanapizeri. Straight banders in a Fonga Harabadi, Lampel Natraga, Atopumapam da market sets Hage, Haina Chief Minister na Fungdokrai. Assembly da lupa crore chamapun kumapan lak maripudra hen bagi demand manga fast okre chahi yangkai gi matungda Manipur lekang la oirakpa yai haibagi nungnangba MLA Ivon Wina Fongdokre amadi Jaitaliu rap case ki rai June kumanga da lakthok lagane ngasigoina di ISTV na pijaw pamatang slujere ming tabiri bukuni mupamukana kuramjari